ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ Bio 360 NEET Success Center की second best NEET Biology regular course plus test series की admission हौजरी NEET 2025 ता मार्क्स अहुम नत्रगना सहूंगी मथक फंगिबा छात्रसिंग अमसुम IDP students सिंग गोइना अखनबा ऑफर्स पिजरी स्पेशल फीचर खरा हायराबदा regular test series printed study materials, affordable tuition fees, PYQs, amasum expert curated question analysis ni khudong saba singa silawi hau lakli bazun ki tang kuntra English singa ni kunga manga dagi class haujaragani akupa marol gi dama haujumak pau phobirau khoi gi contact number di 8575587677 natragana khoi gi address hodam lerak masin opposite Kaisampat oil pump da lakpiduna akupa marol khangbiu ahan bada maruiba paukhra Fellowship Khanwegi notification semdok semjin tawre haina wakhatri Gazette yawagi Hill Area Committee ga manadre biren Fellowship Khanwegi matangda Central Government ki Gazette notification da yawwa wahi semdok lambagi matangda miyeng sangbi na bahana gi subminister khuma berena Manipur gi Governor Ajay Kumar Bala da ibisirul pisinduna wakhatkri hari Governor da pisin ki bu wakhatchirol dugi matung ina Fellowship Khanwegi matangda Union Government ki Gazette ta phongba wahi singi kumja English singa magasamapan ko humdra ka nithoida Manipur Legislative Assembly Hills Area Committee na phongba order da wahi ama semdok semjin tawpi thengnari matau kram na amasung kanagi ayaban lawrag wahi semdok semjin tawkhibano habigi matangda inquiry sataduna sapsaba ma khangdokpa tangai phati Hill Area Committee na order thokraba matungda khul kaya थोलखिबगी अमसुम अनोबो विलेज चिप नत्रगना खुलाक खनखिबगी हाइबदो मयेक सेंगना खंगबगी तंगाय फतब लई हाइनसु वकत चिरोल अदुदा पल्ली अतोप पावमना मणिपुर की आधार कार्ड पाइबा मेमर मसा मद्रक कोनना फारी आसाम राइफल्स ना मिजोरम पुलिस का खुसमनरग सदखिबा थिबहुमबगी थबकता मणिपुर की आधार कार्ड पाइबा मेमर मसा हेरोइन पाउडर ग्राम सामग कुनगे मथुगे कोनना फारे हिरामसगी मतंगना फंगबो रिपोर्ट अमन हाय मिजोरम की साइटवाल डिस्ट्रिक्ट मनुक्सन लेबा ह्यांगमुंदा आसाम राइफल्स ना मिजोरम पुलिस कुसमनरग सतखिबा ड्राफ्ट लुपा लाख 90.75 रोंगी ओगदब हेरोइन कोनना फारबा मियदु मेमर मसानी अदुबो हाइरिबा मियदु मणिपुर की आधार कार्ड पाइरम थेनखि फारबा मियदु मखाताबा इन्वेस्टिगेशन तथनबगी दमक ngapa पुलिस स्टेशन सिनखरे हारि अमरमदना गोलताबी कुकी विलेज हाइब अमा लेंगा की रिकॉर्ड लेरमद्रे सपमसा कंगलिपा गोलताबी मसमसी की अकोयबद गोलताबी कुकी विलेज हाइब अमा लेंगा की रेवेन्यू डिपार्टमेंट अमसुम ट्राइबल डेवलपमेंट एंड हिल्स डिपार्टमेंट की रिकॉर्ड लेरमद्रे हाइना आरपीआई ए की वाइस प्रेसिडेंट सपमसा कंगलिपालना फोंदोखरे इम्फाल की प्रेस क्लब पामुसिंग उनबद मांग हाइ कांगबु खरना माइकई अदोमदा गोलताबी कुकी विलेज हाइना ममिंग थुंजिलपकी मतांग हौखिबा मे तरागा मपंदा राइट टू इन्फॉर्मेशन खुथांगदा TDN हिल्स डिपार्टमेंट वांग हंगबदा डिपार्टमेंट असिना मखोगी रिकॉर्ड गोलताबी कुकी विलेज हाइबा अमा लेति हाइना वखुम पिरखरि वांगना मखातन हाइ हौजकी ममांग सही कयादगी हौना गोलताबीदा कुकी गे खुल लेति हाइबा मे सेम खंगलि सेमजिन सजनबा कनागुमना मफम असिदा खुद थिंगजनबा यारारोय lamlai gi miyamna mafamadu tampakta leibasingini haiba mayek sengna khangmamle mafamadu kanma ngamle lamlai gi miyamna maike edom english nga leiba pame dubo kumja english nga ni kun go humdo gi me kun ga nipa na sana sabi thamna pokpi sandi khongbal sabung khok khunau na sing mafam sing da kuki sing attack tarakhi madu kannabi yadabani na maike edom gi miyamna kanna ba khona ki ba ngaktani manipur lenga na kumja english nga ni kun ga mari gi march tara gom dore gazette notification ma thokhi The Manipur Name of Place Act 2024 की मखादा लनाई अमना नत्रगना मियोई खरना खुलमा समजनबा अमसुम ममिंग अमा हेक्ट थोंजनबा यादी है यावरी हाइरिबा मेमोरना मतु इंग्लिश ngani kunga manga gi jun taragani pan suthokuna miyamna kanagumana maming matha thunjilakpa amasum khul samjilakpa tholagadi lupa lising yankhai dagina la ani phawba fine tawba haiben chingba yawri masigi sumathakta Manipur Land Resource Department na lamgi matang responsible pufam thui Maramaduna hairiba department asida logi oiba thabak lokhonaba sie tharagan hen suma khataki amaromdana thauna leragadi assembly muthalasi kemega sandra BJP ki thambal sangli dangrang pangthok thauramda hanagi chief minister thoma berenam sampawi sing ka unabada MLA thongam bisorjina phongdoki bofam sing adu congress na yening da phongdokre BT Rota Labour Congress born a permission unabada MP Shashi ki president Kasa Mega Sandran Hai BJP na thonga leragadi House dissolve torasi anaba election ama pangtholaga miyam ki mandate yenglasi aikhoi su pham thaduk lagi nakhoi su pham loina thaduk la bo pham yona phungtokhi
ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯊꯣꯛꯀꯗ꯭ꯔꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯂꯩꯉꯥꯛ ama Manipurda lingduna lenga du afaba lenga lon gi makhada Manipur miyam ingna tapna hingba pami adubu Manipur anobu lenga ama hingna ba lepham thokpa MLA masing suna leiraba sunga si phawwa lenga ama sema ngamdana leiriba si khwai digi ngak phai bu hori anobu lenga ama sema ngamdraba si miyam gi mihuroi riba MLA singda Bharat Sangbidana pidiba mathau mangamadu mapung phana pangthokpa ngamdana MLA sing oibani ni haibada hemam thokloi haina khali aduga anauba lenga ama sema ngamdaba sigi mari leinana Union Home Minister Amit Shah na phongdokiba wafam haibadi maitaiga kukiga yanaba puraktriba phawba anauba lengak semba wagani haibasisu naina phamthui Amit Shah na phongdokiba wafam asigi matangda miyangi mihut oiriba aikhoigi MLA singna karigum wafam amata phongdoktuna laidibasi karigino Maitai amadi kukiga yengthinariba si karidagi haurakibano kari maramdagi no haibadu Bharat lengakna mayek singna khanglibani Manipur thokliba lala si Myanmar ki ain kaina Manipur sangsilakpa illegal immigrant kuki singna Manipur niyam kaina laisinduna makhoi gi oiba kuki lenam semna bo honnarakpadigi lala si haurakibani Hiramasugi matangda Bharat lengakna mayek singna khanglaba sunga si phawba Manipur thugaina bo honnariba kuki theory singa si maithiba pidana free thadoktuna thambadigi hauju phawba lala si lusinba ngamdana lerakibani oiriba phibam asina takudi Manipur gi apunba saktam thugaina bo honnarakliba theories ki saklon lauduna mihar mipun kya leptana satharakliba kuki theory singa si asum yokhatuna thamlaga Manipur thokliba lala si lusinduna Manipur miyam awabigi ipakta irakna handuna thamnaba Bharat lengana hotnabani haibada hemamba thokloi haina khali Manipur thokliba lala sina maram oiraga miyam gi oina leiramba lengak adugi mahutta hauju pia lengak session thamjinkhibani adubu assembly animate suspension thambanina anauba lenga ama semlaba haibadu yai adubu BJP gi oina leidiba MLA singa sin anauba lenga ama semnaba MLA masing suna leirabus lengak semangamdana lei aduga BJP gi center gi lusingba singna so Manipur gi BJP gi MLA singa si amat oina tasin khomjinduna makhoi gi marakti gi anauba lusingba makhanduna anauba lenga ama semba haibadu su semba ngamdana leibani maduna phiba masida takudi Bharat lengana Manipur miyam karisu leitana khali sananing mamongna sanagani haiduna khut tharakpa matamda aikhoigi miyangi mihut oiriba MLA singna tuminna laithokliba si yamna lali maduna hauju Manipurda anauba lenga ama semba ngamdriba loina Manipur thokliba lala solution ngamdriba se aikhoigi miyangi mihut oiriba MLA singna mithibo mitambal oibadagi ni haibasi mayek singna takli sera asidi Union Home Minister Amit Shah na maitaiga kukiga yasinaba puraktriba phawba lenga semba wagani haba wafam phongdorakpa matamda aikhoigi MLA singna maya kakhatuna harau tadun leiri maduna center gi lusingba singna yumpham yawda wafam kya marum harakpa matamda madugi pakhum amata isang thauna pidana aikhoigi MLA singna laithokpa haibisi yamna lali maram maduna miyangi mihur oiribe MLA singna maraiba Manipur kanana ba lokhom tokpa thaudang adu amatu oina punsinduna lawsungani maduna tana center gi lusingba singna yumpham yawda bo wafam kya marum harakpa matamda kariguma pakhum amata pidana laithokpadi yamna langri maduna aikhoigi MLA singna maraiba Manipur amadi miyambu nungsiba amadi kananabagi leifam thokpa thauna lingjel adu haujuk sapsana lauduna maraiba Manipur kananaba hona pham thokle maduna tana center gi lusingba kharagi yumpham yawda bo wafam kya da thajadun leib tarabadi Manipur gi apunba saktam aikhoigi saktam kaikhibi yai haibasi khangna Manipur kananaba lopham thokpa thaudang adu lawbusungani heba Kangleipakki mairagi editorial thamjari duga haujukuina di miyam pau simatang sa lusinjarage amasum makhataba anauba update miyam puna ngai mina national sigi mekeri gi miyang phamda makhatana thamjari